Hello everyone and ichinaw mayam, welcome back to my new video mayam. Ado mayam ngasise ay sare ngatoy thongdoini. Ado mayam su uhalakke magi kumaina thongbodo. Ado mayam heitraga su mayam dung yengminasi. Mayam asina alu ni asisina jenamga tespataga sing khara soire. Asina tomato soiraga thamme mayam asinga toy thongboda hapna bani ado ay kumaina thongido mayam dai haji ucharakke. Ado mayam nga se khara lekthokre akoi mi ahum tani chadoise. Ahanbada mayam nga se fajana deep fry tawthowani mayam. Ado loraga ina sise machet loinamak sakairaga thamme nga toy thongbagi. Ado mayam aina video se lawgi khallaga kapaneba se aina maroi marang hapodo namamdreba. Tomato hapa matungda aina ninghangeba ai video se namdrine aina. Ado se sida hapi se na paspuron ga jenam ga ado latest pataga hajiki sing aina kaino grind tawaga thambado ado ahumdo hapibani. Ado ga jenam se kaino se tomato se hapaneba ado ga nga minute manga mu mase munnaba ngawre mayam. Ado loiraga alu muk hapani mayam ase alu se muk hapminarani duga moise punna ngawminarani minute 10 muk mai khara pithahallaga ase ngawraga mayam jengminasi mathangda. Ado mayam ay hagi sum jangang morok asuba loina mang haptrobani maroido. Hajik na alu se khara mullae haiba kansiga mayam akhoina hajiki nga atoiboina thambase asimu haptrobane ba. Alu se nambada katang mullae haiba kanduga duna horen hawbasu hele. Aduga mayam phajana ngawminarani ngahak muk ani se. Ado mai se ngahak pikna leitharaga ngahak phajana sauminarakanda haji ising hapani. Ay hajik ngahak kupsanna thammani hanjang se aduga ngahtang leiraga amu alu se loinamak khara khara mekhainebako. Hajik alu se khara tohenba jare ado hajik alu tohellaga amu ising katang hapaga amu phutlani mayam. Ado mayam aigi ngatoi thongba hajik ready oire chabagi ado chabagadi uchararoige mayam. Aduga aigi video se mayam kamai tawi habiramo. Bye bye, mathangi video da amuk phangnarasi.